ꯁꯤꯑꯦꯜꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ MSPCL ꯑꯃꯁꯨꯡ PDCLꯒꯤ 2019ꯗ ꯑꯩꯈꯣꯏ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯣꯛꯄꯤꯗꯅ ꯆꯍꯤ 5 ꯃꯈꯥꯏ ꯍꯦꯜꯂꯛꯄ ꯅꯝꯖꯟꯗꯨꯅ ꯊꯝꯕꯤꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ 2023 ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ CM ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯌꯥꯔꯛ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯤ ꯍꯣꯠꯅꯩ ꯎꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯊꯕꯛꯁꯦ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯍꯥꯏꯗꯣꯛꯄꯤꯅꯕ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯃꯇꯝꯗ ꯅꯍꯥꯟ ꯇꯥꯔꯤꯛ ꯀꯩꯅꯣꯗ ꯀꯨꯟꯃꯔꯤꯗ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯒꯤꯗ ꯑꯩꯈꯣꯏ ꯎꯅꯕ ꯆꯪꯕꯅꯦ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯁꯦ ꯑꯗꯣ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ MD ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ MSPCL ꯑꯃꯁꯨꯡ MSPDCLꯒꯤ ꯃꯣꯏꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯃꯣꯏꯒ ꯇꯥꯟꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯆꯠꯄꯅꯦ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯅꯤꯃꯛ ꯎꯅꯔꯦ ꯑꯅꯤꯃꯛ ꯎꯅꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝꯁꯦ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯒ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯏꯁꯤꯒ ꯑꯩꯈꯣই ꯀꯟꯇ꯭ꯔꯥꯁ ꯑꯃ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯅ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯁꯣꯝ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒꯤꯗ ꯆꯪꯕ ꯎꯅꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯗꯕ ꯑꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯦ ꯀꯨꯏꯔꯛꯑꯕꯅꯤꯅ ꯍꯥꯏꯗꯣꯛꯄꯤꯅꯕ ꯍꯥꯏꯅ ꯀꯟꯅ ꯇꯛꯁꯟꯕ ꯃꯇꯝꯗ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥ ꯑꯃ ꯑꯅꯤꯁꯤꯗ ꯍꯥꯏꯗꯣꯛꯄꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯩꯔꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯊꯕꯛꯁꯦ ꯍꯥꯏꯗꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯗꯕ ꯑꯗꯣ ꯁꯣꯝꯗꯗꯤ ꯃꯤꯅꯤꯁꯇꯔꯅꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯅ MDCꯗ ꯁꯤꯟꯅꯈ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣই ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏꯒꯤ 2019ꯗꯒꯤ ꯑꯩꯈꯣꯏ ꯉꯥꯏꯗꯅ ꯊꯕꯛꯁꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯋꯥꯗꯅ ꯂꯩꯔꯤꯕ ꯑꯦꯁ ꯕꯥꯔ ꯑꯣꯏꯔꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯣꯏꯁꯤꯡꯁꯤ ꯈꯟꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯍꯥꯏꯗꯣꯛꯄꯤꯅꯕ ꯑꯩꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯩꯔꯝꯗꯕ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯀꯃꯤꯁꯅꯔꯗ ꯎꯅꯕꯅꯦꯅ ꯆꯪꯉꯨꯏ ꯑꯗꯨꯕꯨ ꯊꯕꯛꯁꯤꯒꯤ ꯃꯔꯝꯗ ꯀꯃꯤꯁꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯒꯤ ꯃꯔꯝꯗ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯒꯤ ꯀꯃꯤꯁꯅꯔꯁꯨ ꯎꯅꯕ ꯃꯇꯝꯗ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣই ꯆꯍꯤ 5-6 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯛꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯦ MLA ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ CM ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 2019ꯗ ꯀꯧꯈꯤꯕ MSPCL ꯑꯃꯁꯨꯡ MSPDCLꯒꯤ ꯊꯕꯛꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯄꯤꯒꯗꯣꯔꯤꯅꯣ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯗꯣꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯛꯊꯠꯄꯤꯒꯗꯣꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯛꯊꯠꯂꯣꯏꯗꯣꯔꯤꯔꯥ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯊꯝꯖꯔꯤ